Naranseina Maning da CRPF personal ani Hatkhiba amadi personal ani na ashok-apan nang-hankhibagi Thoudokta Chenaba Kuki Militant Thongminthang Haokip lakliba Tang phaoba NIA special court na judicial remand Pikhre. Ramasigi matang da preshna phangba paumana hai chahi asigi April 18 Naranseina Maning da Haokip thoudok amada Kuki kutlai paiba singna CRPF personal ani Hatki aduga personal ani na ashok-apan nang-hankhi thoudok aduda hagthengnana Chenaba ni haiba hauzik New Delhi gi Rohini jail da lairiba Churachandpur dagi Kuki Militant Thongminthang Haokip Tang Tara da video conferencing gi kuthang da NIA gi special court da putoktuna hearing chathaki hearing aduda Kuki Militant sing amade makoiga chatminaba khutpu singna Naranseina Maning da mathau tawraga leiba CRPF personal singda afaba makhalgi khutlai amade bomb sizinaduna akanba mongda attack chathaki haina NIA gi maikeidagi report ama lankelaki Loinana makha tava investigation gi damak Thongminthang Haokip judicial custody da numitara mangani remand pibinaba NIA na special court aduda pray tawki NIA gi wakadadu court na ayaba pikibaga loinana lakliba Tang kulhumdoida Thongminthang Haokip court ta amuk hanna puthoraknaba NIA gi court of special judge na mari lainaba singda khanganki panba yabade Naranseina Maning da Haokip thoudok adugi case adu Ministry of Home Affairs ki yathang matungina chai asigi June Tang 13 da Moirang police tagi NIA na paikibani case asiga mari lainana NIA na thizin humjinbada transnational conspiracy amasung Manipuri yauna Northeast region da terror gi thawong sandokpada Chenabadagi June 3 ta Imphal gi Beauty and Resort International Airport dagi NIA na Hatkhiba Thongminthang Haokip Naranseina Maning gi Thoudokta su maruoina Chenaba misakni haiba khangba ngamkibani masina maram moiraga judicial custody da leirakhiba Thongminthang Haokip NIA na amuk hanna phajinkibani